Ahan Britain Maroiba Paw Mona Tangzungamadi Kabru Lepongi Matana Fondoki Governor Wapam Kuki Miamgi Mayoktani Kotu Women's Wing Manipurgi Governor as a Kumar Palana Kabrum some Tangzing Singbungak Sienduna Singani Sida Lady Meitei Aruba Lefamda Meitei Miamna Laikura Masapanga Manana Tabak Packet can hand Fondoki with the Kuki Miamgi Mayoktani Wapamadu side feeling nine Atamnana Meitei Missang the Lepegi Mawong Hana Women's Wing of Committee on Tribal Unity Kotogi Maketi Fondorakli Amaramdana Ccpur lamka onthokpada Leingak ayaba pikrabra zomi singbu kuki singi rep society onthokpigadoribra zomi mothers association sahi lising manga henmeki puari leizaraba Ccpur ningthauna Ccpur haina tholambaga loinana Manipur Gazette Ccpur haina leiraba lamdam masing asidi lamka haidun onthokpada Manipur Leingak ayaba pirabra zomi mother association ko association amana Ccpur headquarter Oibadu lamka na headquarter ni haina onthorakpa register cooperative society na lamka na haina masakang bagaloina registration number 303 MSR 1991 haiduna registration toram leba wapam phongdorakli Manipur top channel gi mekedi gi maruibi ipausing miamna thamjari hanbana Manipur gi Gazette singamadi masigi maruibi singi matangda seminar pangthokri Directorate of Printing and Stationery Nasinduna Manipur gi Gazette singama sumasigi maruibi singi matang nomgweba seminar amanga sising mairong de leba classic grande da pangthokri Thawra masiga mari laina Directorate sigi Assistant Director TS Vinod Kumar hai Manipur gi oina house power sahi humdra ga nipan gi apunba Gazette masing lising nifuga satruka nifuga nipan digitization tawre Gazette ki Kanaba madi maruibi sing puna lominasi Manipur Gazette haibisi Leingak ki legal document masum Leingak ki printing department Gazette asi ordinary amasum extraordinary haina ani thona phomani ordinary Gazette haibisi na sayol khudingi phongi amasum extraordinary Gazette haibisi na yamna maruiba madi athubi gi oina phomani legals record public notification amasum enforcement of law na sing asi Gazette document oina phomani document sing asi wang khitana ba madi masigi kana ba sing miyam na phangan mangam na ba state asigi oina english sing amaga samapan gani fugo tareta gi horaga hausu phawba Gazette sing digitization tawri hairi ba Gazette sing asi kanana ba madi khudong saba sing research scholars sing amadi miyam na lobby haina su maun apple tokhi seminar duga mari leina Manipur Leingak ki GAD Transport Veterinary and Animal Husbandry ki Secretary Michael Asom hai Manipur ki Gazette sing sieda laibak oina ubigano Gazette sing Gazette ontholaga miyam na nainaba yana ba honari Gazette asi government officials sing khaktagi natana miyam da su khangboda kanagadaba amane hari thawra madu Manipur Leingak ki Enforcement and Technology ki Secretary TS Kiran Kumar IT ki Director N Deven Printing and Stationery ki Director A Romita Saryaki seminar du gi saru amoina technical session su pangthoki Maduda Manipur University Department of Law gi Assistant Professor Yumnam Premananda DMU gi Political Science Department gi Faculty Dr. Arambam Nonina Singba akhangai kya su wangaki Amaromdana Bharat Independent Cinema Film Festival yahuk thengba khuimu ne award kya phangli Cine Graph Film Works Association Mumbai na Film Festival Junction ki kusumnaraga sinba Bharat Independent Cinema Film Festival 2025 Season 9 da Manipuri feature film yahuk thengba khuimu Bosom of Love na Best Feature Film tarakpaga loinana Dr. R.K. Nayan Sanada Best Story Rakesh Noriam the Best Director Film sida Thabalema gi role lawribi Ithoi Oinam the Best Actress Film sida Malika gi saktam langlibi Ratana Khetrimium da Best Supporting Actress amadi film sigi male playback singer Nawai Huidrom the Best Male Singer gi lemjeringe oirabe award sing piduna ikai khumnaba unaba selection tarakli lamdam sigi saknai rabi aibi Dr. R.K. Nayan Sanagi story da masam angna puthokpa Rakesh Noriam na direction piriba Manipuri feature film asi sahi sigi January mapanda Manipur State Film Development Society gi auditorium the official release tawkiba film ni Central Board of Film Certificate CBFC na sakanglaba film asi Traditional Manipuri Cinema ki khongsat amada ipak film production Manipur ki banner makada Zaidip Memorials Foundation na present tawduna puthok film ni saknai raba film maker Khairakpam Biswamitra na screenplay and dialogue oiriba film si mamang tuan award kya mas phangraba film ni Indian Filmmakers Association Telangana Hyderabad sinba International Film Festival of Telangana 2025 su Best Film Northeast Best Deputy Director amadi
बेस्ट स्टोरी की एवार्ड पीनबा खंगखराबा फिल्म ने एवार्ड असी था असिगी ससत मापन की नुमिदा वैरम पुंग मंगा तावदा हैदराबाद की रविंद्र भारती ऑडिटोरियम पांथोकदबा फेस्टिवल असिगी एवार्ड सेरेमनी दो कुशनागनी एवार्ड सेरेमनी असिदा फिल्म असिगी स्टोरी राइटर एंड प्रोड्यूसर डॉक्टर आर.के. नयनसनामदी फिल्म असिगी डायरेक्टर राकेश नौरेम सरुयागनी अभी खुंद्राकपम इथोय ओइनामदी रत्ना खेत्री में युमना मरुओइबा सक्तम लांगलिबा फिल्म असिदा किनी वहेंगबम्बु इंट्रोड्यूसिंग एक्टर अमा ओइना सरुयारी फिल्म असिगी एडिटर अमदी सिनेमाटोग्राफर मथंगसिना महेंद्रो अमदी सोशल युरेममनी रगिनी अमदी चंद्रिमाना मेकअप आर्टिस्ट ओइरिबा फिल्म असिगी कोरियोग्राफर डॉक्टर सेटरजित थियामनी हुइद्रोम नाउबॉय दिव्या हौबम अमदी रोइजिंग खोम्बिना प्लेबैक सिंगर ओइरिबा फिल्म असिगी म्यूजिक डायरेक्टर अमदी कस्टम डिजाइनर मथंगसिना ननाउ सगोल सेमांग अमदी बसपन पंगंबमनी हाइनसु पाउसना मखाताना फोंदोराखली मखा चथरपोइना पनम पाउसिगी एडिटोरियल म्यामना थमजरी खांब ngamlaktabagi pankhai lalakpai hai manipur goina hauji hauji yamna mi painingai oiba furup singi manungda yelhomi mitei singna oiri haibada hamanba thokloidra khali hiram kudimakta mitei singa si isokta sokpa isonda sonba haibadu oiri maramdi state asigi khawang maning mamang amadi maikai marigi laikha gi lambida mapan gi lamda sadok jasin tawba yadaduna lari aduga mitei singi asumba wakatsu india lengana tabibigi sangyam hanthana leibugum tawri habigai nakalamaromda manipur tampaki lamkhakta lo lei khangnaraba law and order mapung phana satnaraga madugi onabada state asigi singi lam maru oina kokina namna taba mafam singda law satnabagi sangyam hanthana leiri habasi lamdam asigi miyam ikhangna khangnari haukiba kumja english ngani ga kungo humdui gi mi ahum digi ngasi phawba manipurda loshindana leiriba irang asida mitei singna asumba kholau masing khangdana laujarabu tabi gadabana tabi dabagi penadraba state asigi yellow fruit mitei singna khang mangamdabadagi thabak da khutumna sujaraga khangmaga sapmanana lenbagi mawngda leiriba sisu hiram khudingna sokpagi maruiba maramori aduga manipur mitei singda lalibasi kanano khangna khangna kari maramgi maralgi matungina akanba serak pidaduna sei ani farakadaroba phawa hui angau thatopugum thadoktuna thamlibano haibagi wahang hangduna lerakpa thak punga mathoi faraklibani hoi haukhibana haukibo oirabasu sanglaba matam asida mitei singi asumba khulau tabibigi matam oire khali amaromdana sanga gi wakal senma koki singna makoina tawningba tawba ngangningba ngangbada india lengangna kaw thabagum thaduna india lengak kimyokta nganhanduna leiribano haibisigi wahang sing hangnaduna state asigi yellow proof singna tha kunga mathoi sukna lerakli aduga laipak masa taba miwebigi wakhal senba yellow mi mitei singna india gi asumba yathang induna masana pairamba maripak kanjanaba kusukulai kayamuk leiri mari lenabi state lenga ki loisangda sinakhiba leikrabani adubu india gi asumba yathangi mayokta koki sing leptuna leiri amabu oiro koki sing si hiram kudimakta Iran da landuna leiri habisi India lenga ana khanglabasu khangma mandabigi mong amadi khangsinaduna leirabra habisi gi wahangna yellow furup singi maphamda leiri nakalamaromda koki singna achumba thapak tawraba madi asumba wangang labadi makogi apamba phangloi khangmadigi aranba ngangnaba sapmanaba warep lawduna aranba ngakta tawbada aikhoi manaba sinkhum pakhum khumsi haina khanakhiba leiribasida ngasigi india lengana nakoigi aranba sing adu makhatana tawbu yaroi habigi sera kari karama numita piga tawri habisi lamdam asigi yellow missing na ngamkhai leitana wana khangaduna leibugum tawri maram aduna india lengana athupa matamda asuma well sataduna kanana lanbano kanana asumbano khangdolaga manipura mausagi phibumda hanjilangnaba sinbiyu madu natrabadi maithakta thamba khangda miyam khangmangamlaktabigi pankhai yorokpu yai heba panam pauksigi editorial mem special content moina thamjari atopa tendakpa paukhrana wakap amendment bill gi mayokta Meitei pangal Manipur na sinba rally set creati atopa paw mana kokina konsa khul landarak tu sip yauna mi kya furam nari koki sina naga furupta atamna landaba Nagagi khunda sangduna yumai thaba yauna naga miyoi kya tamthina phubagi thabak leptana adumak satrakli haukiba sagol su numita bal pabung koki khungi khulai matik sana paiba khunja singna maram naga singna khundaba kazanga khungi yum sing mai thadokraba matung ngasi
ngarang amuk liangmina ga furup sing kundaba konsa khunda kuki khulai paibani singnaba miyoi chahum rom laktuna landaramri thaudo odu khuna sigi sip chairman yawba miyoi tararum aso open angri solaba konsa kul gi sip aimsan sayeng khiga mang apokpal laikhidraba alempu amadi chairman di adam sini phugmang apokpa tombau rims hospital pung ohonum tabal puraktuna lekana khiamadi atopa singa duna khulkhul da leiba phc da lekana khi amasum konsa khunda thokiba thaudo du lamgi wahudgi thokpo oigene hari thaudo thokpham digi phangwa paw manai konsa khulgi khunjasna labuk da thabuk suduna leiringai da manam sulei leitana masing yamlaba khulai paiba kuki singnaba sing aduna konsa khulgi khunjasing ayat apana madi atingba pirakhibani kuki khulai paiba sing aduna ayat apan pirakpagi matha labuk da thabuk suduna leiriba konsa khulgi khunjasing bu pubu saiba horakhibani haiba wafam asina phungdorakli Tuan civil society organization gi miutsingna rims da layeng bop kholaki ba apok asok basingi phibam yengsin badu da social activist asankasan hai kuki khulai pai bisina phongna laktu nagagi khun oiriba konsa khunda landaramba sima gyamna lebak thibani thaudo se kuki singna naga singbo phongna singna bani amadi kuki singi thawong sima ngakpi pha sungma ngamloi haba wafam yawna phungdoki atopa pawmana BSF na Pakistani intruder kaptano hatri Jammu Kashmir gi Jammu district ki international border paring the border security force BSF na Pakistani intruder ama kaptano hatle haina official sing na phongdokri intruder to Jammu district ki RS pura sector gi Andoliana border outpost manakta kaptano hatkibin haina suma koina phongdoki BSF ki wang loi man hai ngarama sunga sigi lona ba hinda BSF zawan sina miwe ma singna ningai oiba mongda international border lanchilakpa ubadagi lepna ba khanki adubu lepta bu loina makhata na sangsilakpadagi BSF personal singna nomai kapade interdu sikhiena mana phongdoki wang loi duna haiki haujumaki oina laikhidra Pakistani interdu gi masak maming amasum bahakna ngamkhai lanchilakdibi khangmamdrip official oiba paw matung ina BSF na paw pirakpadagi postmortem tawnaba masum ate legal formalities sing pangthoknaba police na asiboksang adu rokhat kriadi amarom na Chhattisgarh da IED pokhaibada ama siri ama sukli Chhattisgarh ki Narayanpur district da mawi singna phumlamba improvised explosive device IED ama pokhairapadagi miyoi ma sikhibaga loinan atopa amana sokle haina police na phongdokri police officer amana phongdokpagi matung ina thaudo odu ngarang numiyungba matungda Narayanpur district ki Zada amasum market khungi marakta thokibani hairi Rajesh Usendi amasum Ramlal Koram kauba Kanagaw khundagi miyoi anidu sumse sabara sangba masak thiba satpada soiduna ne lubadagi pressure IED gi du pukhairakhibani haina phongdokladuna mangnaki thaudo odu da Usendi khudak sibaga loinana Koram na sokhi haina pawsun makhatari solaba Koram hauzik Narayanpur district hospital da layeng haina su official duna phongdokli adu tentak na sumna mem na thamjaramgi hauzik koina ti mem paws matang se lusinjarage masum makhataba no babde mem puna ngai mina sena sinal sigi mekeri gi mem pham da makhata na thamjari mem puna no babde ngai mina si